Matamgi matungina Tampha University amuk chatle. Tampha su posting mafam piragle. Nongma Sunday gi ayukni. Puspa Tampha da phone tawrai. Tampha na, hello. Puspa na, ita kaidawrige? Ita ay babagi mateng panglambane. Kaidawrage? Rahul hoy da chaluse loisilamo. Ita ay chatningdreda. Asum na hairaga phone tu paina mapada falap yenglaga changkre. Puspa na, kay kinuse loisilamo ay su posting pire. Aduna hayengdagi ay su join tawrani ba? Aduna pang haidok pa yaroy. Aduna ngasi chatlurasi ita. Ay tatungi masak uraga. Yam waya ita. Amo hauraba kapag pagayaroy ko. Ita, loisilamo ko. Asum na mapabong dahayre, mapabong na suyabire. Aduga Tampha acha athak mayam ama laibire. Ngaihaki matungda Puspa kardu thauduna Tamphagi manakta lagle. Tampha na, ita laglabo chango. Puspa na, baba thabak ta dum suraga lairabra khara su pothabiu kaidaugi baba. Ibohal na, icha tombe sudeda khara adum tek tawbane. Noibu chatlage hairo. Hoi baba. Chatpiyo. Mana aikhoigi damak tawbiramiba mayamdo. Ipasu nongmata chatke tawbane. Adubu ngamdre. Migi makhada suraga charubana. Iningi kha tawba ngamdre. Baba kona sangbada chalase. Anidu imungda changkhre. Tampha na, ita pochai singse paibiro. Puspa nofet tawna. Is moi mawase yam pijani ngamale da. Tampha nofet tawna. Pijani mdradia. Laose si ai pairage. Ita ngai khuo. Kari amuk tawrage. Kaino makawre. Asi haina magi kada changki. Puspa mabukningda khali. Ita se hanaga manadreko. Masa se taw bagum jarang khirang na leire. Onthokpa marai bakhaibaduni. Tampha na, kaidawragi ungiduna. Kaisu tawdiye kaino dubo. Gamlane. Yengkene. Tampha na lauthokduna yenghali. Aya yam fajaye sidi. Mana yam pamjakhibane. Hare thosise. Tampha na, baba aikhoy amuk chacharukhige. Hoi gari gado ningthijana thauko. Puspa na, hoi baba. Asumna makoy ani Rahul hoy dalagle. Tampha na lambida gamla da hapnanaba lay fajaba ama layki si haina. Lay ama layre. Ngaihaki matungda makoy ani Rahul hoy da yawrakle. Me mana icha singla idana lao. Puspa na, hoi ima. Kada punna changminarai. Ka yawrabada Rahul na, bai lairo lao chango. Tampha na, ima se pochai khara pujarakpane. Me mana is kaigino icha singa syam purak lisibo. Tampha na, ima kaisu yamdabane. Me mana hare nahal su sa thaktana adum chatkre. Ngasi thakidabaga yaroi ko. Ima chalo lukhige. Wari saramo noi marukka. Puspa na, hoi ima. Me madu changkre. Tanja duda gamla du puthokduna Tampha na fajaraba laidu hapduna Rahul da. Tampha na, taton se gamla se tatona yam pami haikibado. Rahul na, aidi taton kaudi mingdo na re. Aigidi Rahul haibane. Puspa na, ado bai gamla se fajadro loksilo. Rahul na, bai aidi lainung se kya pamde nang khangi natro. Tampha nang adum thamjin jauda. Rahul na Tampha kaurakpaduda anidu yam ngai. Rahul su machinda Tampha haidokraga hana karigumba thabak ama tawkhrawagum haifet khalli. Puspa na, bai nandi kamaina itagi mingsi khangliba. Rahul na, nahan kaplaga chenthokhibaduda bai syam na haibane. Noide adum chatkre. Maruk mayamga khangnahange tawraga. Wadu tabada Tampha mapi irachel. Gamla du amu hapjinge tawi. Puspa na gamla du tab lauraga
Rahulgi tableduda thaklauna thammi aduga hairei Bhai nang numit khudingi asigi gamla si yengo aduga ne gamla se hek yengbaga aigi ta nungsibise hek ningsingu ko Rahul gamla duda amuk yengi tampha da amuk yengi tampha gi mataudu Rahul su nungai taba amadi fauri Rahul na Bhai thamlamo gamla do yenga magul sum lekhalak bagum tauri tampha du momon kitang di taujai me mana se icha sa cha thaksi cha puthorai asumna cha du thakminare Puspana ima karigumba mata asi haina Puspana mama bu ka du dagi uthoktuna chatkre tampha amadi Rahul tingak yengnai tampha thamoi gi nungsibana ngauduna Rahul gi manakta famtharai aduga tampana taton tasengna nanggi thoibibu khangdrabro ayam ware nang amuk tangdi hanigi punsida halaktuna thoi haina kobiyo asi hairaga mapi sintharai tampana yengodo aina ngasi sela iba dress tatona leibikibudune fazedra Rahul yamna hainadabagi mawongda Rahul na Bai Puspa dubu kadaida Tamphadu ikai nungsiyanana magi famduda famduna mapidu taithogli aduga hare taton aibu yamna hainabidrabanina ai tatonda aigi sakse amuk hana ularoi adubu taton asimatangdi haijaramge ai taton natana kanagasu yung paloye asi hairaga mapitana tamphadu kapthoragle Rahul du taranga mai chachatna kari nupino ne masaksiga itha thajadana tawyang amine asi khanduna leihore Puspana keidorage tampha mapidu sasat taithoklaga kishu tawdi ita amuk chalase thengani me mada wari pumba Puspana tamduna khangle me mana khangdre ibema ima koisu magi matause kari haigadabano nong magi harakatra hairaga asum asi hairaga mama du sukabli Puspana ima kapkano idak lang thakto chang nai na pijabiyo Puspa du Rahul gi manakta changlaktuna Puspana Bye, ikoy mo satkrage Rahul na Bye, nanggi naman na bido mo na singgaulay hayeng kay di pubirakano ayam hay nazade Puspana mana kay daragi phaida Rahul na pangkap na sukape aduga inaktaga ngek famtharaga taton ay nang bunungsi punsigi nang natana yumpaloy ngautrang faitrang tawmale ngarang nahal ka khangnaraga tawyaw ngame masak tuga itha thajade Puspana hare adudi nang mabudi lana lawganu ko nong tamba mana itagi nung sibabu humduna pubikre isyu magi khanbada yang waye bahina karigumba hanagi punsida hanjilaklabadi ngasi nangna hainadriba itase asi haina Puspa sumapi tarai Rahul na Bye Puspana Bye chalukige asum na Puspa mamay mamitu sem du na thoglai me mana ibema noi toy na lau ko tampana hoi ima Puspana adudi chalase ta me mana yoro toy na lau ko asum na ani du jatkre somdana Rahul na kari no moy mayamna tampha haina mangkap tabliba tampha sibu amuk na thoi taton ai nang natana yumpaloy punsigi mamay mako amta samnadaba wangakba ai bu kaidorage ba makok tu mathanta makhot ani changdana hochai aduga machinda solai ai Rahul ne ai tatona de ai bu kaidorage ai bu naribo ai farena
Amuk tapna solai. Tampa sibu kanano. Mi mana. Ibunga hidak si satho sise. Rahul khanglap na. Ha, ima. Hidak se satho seba. Hoi ima. Asumna mama na machabu kumna sena jaduna hidak langthak pijari. Tamphasu mata Puspana thauna handanaba kanna hotnabiri. Puspana ita sidaidi nang kap kanu ko wari pumba aina imada loina tamlamlabane bai Rahul kanagi su oiba yaroi ita khakine. Tamphana ita aise mapok ti phatane poklak pachani ko natra ita nangna karigumba imabu thamoi singna nungsiba makta oirabadine nang pumnamak phajinduna akhang kanbi oiduna nangi chatkadaba lambiduda straight ta chatlo maduda aina ne itagi full support tawgani ita nangse aigi di isor gumbane nangbu aigi ita oina fangjaba se aigi laibak se kaya da pharaba lafoi sangom amukat khise haira ani du nokminai matau asum tawdana Puspana Tamphabu matam pumnamakta thauna hapduna magi aim du fangnanaba honahali. Asum tawdana Puspasu thabak kaba haukhre. Tamphasu university changnai na chatle. Rahulsu masadi pura fare adubu magi hanagidu ningsingbadi ngamdri. Mamanaba mayamsu magi mathauna chinbana paklaknadre adum lapnaba haibadu oiri. Nongma numit ama Rahul gi mache thadoi mamada phone tawrai. Thadoi na ima me mana haune aikhoi ibungo gi thabak tudi haidokiroidro khangdrei bema aikhoi Manipur gi thabak sidine kari haigadabano kaya di koirese nahana kari no matam halambana habajani ado mabu haujiksibu kari tawraga lairige kari di tawrunia yumdagi mapal su thoktre lay khara ising chai laptop amuk men asini dana adubu karigumba amadi tawhanaba tawbana phatro private ki oirasu matam khara ge khangdrei bema nopani pase asumda asum lay khradra me madu kapi thadoina ma ado babana di kari hairige karibu hairuni nang pabungsu haifam khangde mathwai se nungai tabada loire maman ba maya mamangdasu mamai se khore ma adu oiragana ekhoi ibungo se nupi thijin birasira adubu mana yara kadro kaino wari watai sabadi phajana yare haidaine adubu di yare magi mamangi wakaldo adu khak kauba khakni adubu marak ningsingba kharasu adum mayawrai adudi ma aduda sum namsilaga layirdi yaroi aigi nakta tharo ai makhoi mabaiga tanaraga company gi thabak ama part time job oina taholage babaga sori sanarage manabu yagadro ai mangonda su hairage hoi numidang chak sabada direna ibungo nangbu nache naida matam khara leisi haidubu kai khaliba Rahul na baba aduna fare ai sida boring yam chure ada oina layurage hoi fare adudi ada oina kharani layuro thabak amasu company gi layre haibani adu he kharani tawro hoi baba ado imaga pabung kadang sida laibasibu nungai gadro mamadi machagi wadu tabada mapi tarakle dhirena adu gi budi kaishu khalunuda icha sidi ima baba yam mahal oibasu natri Rahul na ima nang yam kapkale nasadu yaroi thuna halo silaktare kaigino imana pangkapta kapisibo ai kaishu tawdrasidi nacha farasidi me mana ima kaishu tawdiye icha amu yumse thadokuna chatkhani khanbada ima gi pukningse nungsibani Rahul na ima yam nungai tradi ai chatlanura dhirena mama nang se nungai khidreda me madu mabi du taithok na hoi icha tik ta kaidana ne na che gi da nungai na lairuro dhirena adudi handak nungni ni sida numit afaba ma yenglasi aduga chatnanaba thorang tawrasi Rahul na hoi baba
Asumna Rahul Chennai da chatnanaba numit lepkhre. Somdana Tampha nungsimay na chaklabi mapangkay na rabi chiklaga pangkhakoy. Ahing kaya tumdana lenjari. Chaba thakpa mathong maram amata khangdre. Chariba haibaduni hingnabagi chaba natre. Hingbagi chaba haibadu oiri. Machinna fana haijarabasu thamoy sengna nungsijaruba kaubana. Pendaba kayana maraiba puchaijaba natana karidi upay leiruni. Nupigi mapok onthokna su tolidako. Wakhal sinatana karisu tauba ngamjade. Machagi mataubu yengba ngamdraba ibohal. Machabu mafam chaba amada thajakrasira khanba haurakle. Ibohalna wakhal de khali. Icha thoibigi matausibu asumna asum. Aibu kayam kuina yengduna laikhisige. Ibe magitana haiba nupaduga luhong thokibana faradra. Natrabadi ichagi awabase nongmagi asum hengalakloidra. Hare ibe magitaga amukta tanakhige. Natrabadi ichagi punsise khangu thaksida loikhiba tare. Asumna numit khara haukhiduna hayengdi Rahul Chennai gidamak Manipur thadokpa tari. Sandhya wairamni Syam Puspada phone taurai. Puspana hello bye. Syamna bye duty taurira. Hoi bye. Yam chinbra ngaktang wari sawa yagadra. Yani ye. Oi noi fazana check tauko ai swaida ngak leige. Police aduna hoi meda. Syamna hayengdo Rahul do Imphal thadoklani hai. Anaba hinjilabo bhai. Adugi nate bhai. Machegi manakta Chennai da chalani hai. Oh. Adubu kyam kuina laigani haibadi tamba ngamdri. Kaino haisibo bhai. Ma company amagi thabak tawraga laigadabane. Mana susida laibase boring yam chure. Aduna adoina lairagi haina ayaw pikre. As kaino ni haisibo tamphadi kamdo howa. Adune aishu magi khanbada yam nuaite. Ainadi karamna mangonda hairune. Aduna bhaina hayengse tamphabu airport abu biraktuna makhoi ani amuktangdi unahan khise. Aikhoisu kari haigadabano khangdre. Bhai Rahulna tamphabu kayagi matik nungsijaba haibase. Bhaina su hena khanglamgani. As ita nangi naraibak sibu karino. Unthokna su thikre ko. Aishu haifam khangdre. Karam thoklagadaba moy ani se. Hayeng pung kya gi flight no? Amagi. Hare dudi aikhoi ama yaudringai da laklake. Adudi fare thamage bye. Hoi bye. Asumna phone du thamkre. Aduga tamphada amuk tawsili. Tamphana ita Puspana kaidorino nangbo? Lairik adum yenglambane. Nang pao matarabo? Kari pao no? Rahul do hayeng Chennai da chatlani haye company amagi thabak tawba. Tamphadu tumina laikre wa amada ngangakidre. Puspana machegi manakta lairani hai male. Tampha mapi sinthana hairei. Leijakrasanu daita. Ado hayengse pung amagi flight ne. Ado noi ani amuktang una haunanaba mabu airport ta thinboina. Ibani su chatlunanaba losilamo. Ita ai chatningdreda. Adum chachakrasanu da. Kappagi makoldu Puspa su tare. Hare ai duty tawri thamage hayeng do pung ama nangnanaba lawba lage. Asi hairaga Puspa du phone thamkre. Tampha magi famungda upchillaga hiplaga mapi chadum sintha. Makol thokta thamoi sokna mapi tari amuk sukhali. Taton nangbu tasengna aibu kaukradra. Aibu karigi asum pot piri. Asumna pot pikadaba lairadi. Karigi aibu nungsi lambi sida pusin biramli. Taton iyang ware. Nang amuktangdi aigi hanagi punsiduda halakko ba? Ibohalna icha thoibi nangbu kaidorage. Tampha fat haugatlaga baba kishu tawdiye. Ising glass amata thake ne baba bo. Tampha mamit mamai du semjinja. Hoi baba thokjaraklage. Asumna numidang oiraduna thabak inkhang pungba loisiladuna. Chak ising tokladuna tampha hamungda changle.
Adubu mamitu uisulu haibadi sumya yadre. Wakhal mayamna mathang ningsingja. Phone da yauriba photo mayamdu amuk yengi. Rahul ga thana kiba message mayamdu amuk pa. Mamitti mapita na thali. Rahul gi mongon minoktu amuk urai. Tamphadu tasengna nungsi maichak na ngaurabi haibadu oire. Asumna ahingdu mikup amata mamittu uisinda no ngankre. Rahul di adugumba karisu laitana nungai na tumduna mamana haudorakle. Me mana Atomba nang butarabo thengkini ne haugalone nangbo. Rahul na Ima pungbu kya takrage. Pung nipan tarakadaure thenge. Hoi ima haugalage. Asumna iruza maithajaba loiduna chak ising charaba matung magi mafimarol punaba yomsinba loirakpada pung 12 takre. Asumna mamana manamga nambidana thoglakle. Rahul na kaino mo kahore. Asi haina prap chensili. Aduga gamladu puthoraktuna hapchili. Rahul gamladu da yauriba lai adu tumlamdai khudingi adum yengjai. Gamladu bu yenglaga mangonda nungaijabagum amadi fauri. Asumna mapana machabu thinba lagli. Somdana tampha Rahul da pinabani haiduna table clock ama acha athak kharaga puduna magi gari machadu da lagli. Puspadi duty na yadaduna airport ta tampha bu hana ngaiduna leire. Tampha asum lakpada magi Vespa gi chakadu puncture oikre. Tampha hobe gari du induna matek ama laglaga workshop ama leirambaduda inchili. Tampha na Tamo amta food biuba aisi kitang thujaraba. Tomba na Ibema aidi haujik pai si loidore masi loidradi Ibema gi du pai ba kaya nungairoi amada yenguragera. Tamphadu tawfam lafam ama ikhang khangdre. Kudangi gari du da amuk yengi sorok da amuk yengi aduga hairei. Tamo swaida atopa workshop kadi amata leiroidra. Ibema swaida di aigi sinatana leiroibo bazarom da budi yam leiba. Tamo adudi aisi da gari si thamjaram lage hore loba lakjarage. Asi hairam laga gari du inchilam laga line chenba auto rickshaw amada lagle. Somdana Puspana Bye adudi chatlo ko. Rahul na Bye aidi tasengna pungangai nangi ngasigi dress to midi madam go oira lerame. Nangsu kuyaroida sar kaudoba. Puspa gi wadu tabada Rahul hanagi khitang ningsingbagum mami samigum tawi. Adubu mayekti sengdre. Rahul na Pare vai amuk salukhiye. Puspa na Happy journey. Thank you. Dire na adudi bema aikoi amuk salukhiye. Puspa na Hoi babu. Asumna Rahul changkre. Minute kharagi matung Rahul hoi ki flight tu paina bagidamak ngangkhatkre. Tanja tuda tampha auto rickshaw dagi kumthaduna chama chapidu pisilamlaga mara hanbaga tadana airport tamna chensin ye tawi. Flight ti adum paikre. Puspana ita chatkre. Tampha na ita ha. Puspa tampha gi manaka changsilaktuna Bye Rahul di chatkre. Nang kitang thengkre ita. Ita amuktang oirasu ujahogay taubane. Taton gi masakto. Adubu uba panghaudre. Asumna tamphana Puspada ngathaduna kaplingay. Side tagi nupa amana thoibi haina kaurai.